Ukhrul gi Teinem village medical camp ama Pangthokkhre how kiba numita Pangthokkiba camp adu chingai ACG MLA Khasim Vasumna Directorate of Ayush Government of Manipur ga khusamna duna weaker community Action for Development WCAD na sinduna khul adugi CC holda Pangthokkibani camp aduga mari lenna khulgi chairman Ningdam Ramrona Phongdorakhiba da khul adugi miyamna Imphal tana chatpada khudong cha daba Mayuk nabada natana Sel tum hena chang naba changbana ana laengi lamda kudong chadaba sing mayuk narambadu health camp aduna miyoi chamanga hena health checkup ki kudong chaba fanghan ki amadi PMJAY ki card saba ki kudong chaba su camp aduda fanghan kibagi damak sililang liba singbu thagatpa phongdokhi loidena matung dasu mari lenaba singna khul adugi miyam gi yengbiraga medical camp pangthokpiyo haibo afam thamki Ana ye kia check up to be kare endo na prime minister health council sembire masigi damaga aina khungi drop tegi nungai ba phungdok astegi masigi si Teinem village authority na tram na asubba Pangthokkhre hadina WCAD na weaker community action for development na sumaina paikatke haba matam sida Teinem ki khun sina tram na akhoi bu sugumba mafam yam jawraba spaces oiraba mafam si khun si ki tamakta akhoina khallaga khun si ki tamakta village authority chairman Ningdam Ramrona akhoi bu accept to biba adu ani subada akhoi ki Honorable MLA Khasim Vasumna Sukumaina sponsor to biba haibsi kap khunki kyam mungaibra kyam benefit phangbra haibsi khumyam su test tawkre ngasi sumaina khutong jaba matam amatasu phangba yarati haidina khungi anapa khunmaya singdigi su dumaina hairakpusi akhoi yamna pukning changaka leye amukka Konthang nasu Pangthokkhre lairibasi khun mayam ki benefit koina laisnu haiba nakoi ki social media fraternity aguga loinana hauji ki akhoi ki WCAD ki tarap tasu yam unaiba akhoi ki honorable MLA bo thakachari haibasi magi bor phangsnu haibasi akhoi ki tarap ki thain jai